ngasi Khundrapam Kendra Development Committee amadi Khundrapam gi miyam galoina ngasi gi press conference si tawjabani haiba tawribagi maramdi hojima Manipur da thoiba chauraba irang siga haiba issue siga maram mari leinen haiba conference koi chinja langjabadi maramdi yamna thawai nungai taba aduga yamna minung sai taba dugumlaba narco terrorist singna kuki ge dugumba yamna tamtireba kupu kharana angang ahum yauna mioi taruk hatopi giba sigumba singa sida thamoi soklaba praja singa sina honorable naidana ngachigi press conference sida akoina saru ya jabni loinana hairiba irang se haurakpadagi ngasi phawbada lamdam sigi honorable MLA na thangkhang kya rakta India government da madi Manipur government da masing khangdana hairiba solution lama porongna bigidamta santi ma porongna bigidamta hauja thangkhang kya da hona jagiba madugi khudam haiba bo haugiba assembly session kya da honorable chief minister da akoi punamak chalaga prime minister unaraga akoi punamak oiriba phibam situation se amutang hairuji akoi gi oiriba ngasi gi oiriba chingtamani gi khana chainari punamak se santi porongna bigidamta amutang hairuji haiba phawboda tabi gidaba loinana honorable chief minister da akoi punamutang chale haraga karigum prime minister yarakta taragade akoi India dagi akoi bye bye tausi haiba wafam kya assembly gi floor haigiba loinana assembly gi session matam da chu adugum lobo opposition gi party sing jina na koina any session sida budget session sida pinning kaining ba phal kaining hamning ba phal ponama hapo akoi hairibi issue sigi matang da amutang numini dang khana ji haiba phawboda hairibi issue to khana gi da adugum opposition gi thangkaleni ba wafam kya du na thaijuna chatkiba siguma tanja sida lamdam chonggi amata ngairaba haiba area sidi peri area da oiba red zone area da leiba sigumbe area sida leiriba adugum laba ngasi maksu relief camp da haiba leikai lamdam masida gi relief camp da uji mioi ka uji tum chabang phangda na mayum makai lan tumang da uji relief camp da leiribani sigumbe relief camp masida leiriba sinau sing alamal ima isa sing ase honorable lemelan angam thakta mateng pangduna magi sogol mangdai leiriba chu mayum masida poraktuna tha kya mafam masida relief camp hanguna mafam masida thamlama mani sigum laba jingong chia da leiriba sigum laba chilina halaman mayam asigi damakta honorable MLA na thangja kya amta honagiba loina na sigum laba mathung maram khangdeba ranjiti khudong chaba manba singasina ikhang khangogdana hauguba November ge tang 13 adugum laba nungdangda khangogdana MLA ge yum majibu utloina mai thadok piram bai bese machi ranjiti ge Lautuna ba phibam amani haina khoi laudaba ngamoi maramaduna harima mafam singasida ngasi chingong chiya da khunga ge chingige aikhoi ge inthamda gi matam workpa matamda aikhoi na makhoi da pina na jacket adagi relief camp da leirakpa leiriba singasi gi inthamda gi matamda ingakpani na aikhoi na kampal pina na mayam thamiba mayam ju utlona tangoi yona chahan biba loina na adugumba jacket adugumba blanket singadu chu mafam khangdana amadi masing khangdana pubikiba loina na hairibe yum mase lamdam chonggi leiriba praja sing sigidi kariguma ma ho hairpa matamda mafam jira changaga MLA gi yumna changaga ngaktang ai gi thawai jibi hingba yae na khanjaram jingado ngasidi ulona chahan giba masimak yamna tahoidaba papugadaba loina na honorable MLA na hairiba leibak sigi amadi kendra sigi damak chingong kiana leiriba dugumba khungakpa singina kokta angakba thakta mateng panggiba loina na ngasigi nuksiraba makhoi angang ahum yauna makhoi taruk sigiba se yamna thamoi seongna nuai tabga loina na sigumba makhoi singa se phagiba matamda makhoi singa si kanbiu makhoi singa si tekta kaida thadok piro haiduna opposition gi MLA manga Assam da chalaga governor unaduna che pisan giba sigumba singa si pisal lubagi mahainara floor assembly gi floor laurubagi mahainara ngasi makhoina MLA gi yum se tumge mai thadok pirmi se loina na Narendra Modi ki Prime Minister, Honorable Prime Minister ki Beti Bachao, Beti Parao, haiba adu narang si ang nungsiraba chahi chudriba angang ahum tumna hali base. Lanji de pokse ba angang lanji de hujik sire. Kari dauri hujik Narendra Modi. Ai khoi ki mitai na nupi ahum khak phi thong na pugi bambi kupta de parliament da nuan ba parliament na Bharat ki Prime Minister wangang gi ngasi na kari gi nuksiraba angang chahi chudriba angang lanji de pokse ba lanji de chaujaba du angang ma tamthin hat gi ma tamde gi magi Beti Bachao Beti Parao krai chakare uje honorable Prime Minister ngasi pagdu wangang gi maram na kari adu ma mi hat pa sing du phana na ba damakta ngasi man lenga gasina hona bagi mahuta kari gi damakta ngasi am process forward ek om tamjala iba punamak sina tai madudi BJP na Manipur se thugai na honare maitai se munna na honare habigi acho ba kudam ne habije haiman ba thokte aina khoina tamjari yamna tam thiraba yamna
political की खुदों चार लोग मानबा अदुगुम्बा फिबम के मियोई खरना लागलगा अदुगुम्बा तमथिना हारिबा लमदम सिगी बेरिफेरी एरियादा लैरिबा अदुगुम्लबा चिंगों चियादा लैजरिबा करिगुमम नोमै मखोलमा थोलकपा मतमदा अखोगी लेफम चाफम उजरिबा युम मचिबजु तुमदना माहन बाइबसे मसे यामना लेबांग मचा तादबा टेररिस्ट की थोंग है ना हाईवे दबगी मरम लेते मरम अदुना ngasi फावबदा मेगी 2023 की मेगी तांग अहुमदगी ngasi फावबदा लमदम जिदा नोमै मरुम त काफलक्त्री भाइबसे मसे ऑनरेबल एमएलए होजी जिम ओपोजिशन लेबिरिबा ऑनरेबल एमएलए की अचौबा क्रेडिट ने हाइबसे थोइदोंग हाइमन बथोय मरम अदुना खोइना हाइजनिंगी मरमदी सिगुमलबा उपाय लेजेद्रबा ताबीद्रबा अखोइगी वाकत ताबीद्रबा दुगुमलबा हाइरिबा ओपोजिशन लेरिबा एमएलए सिंगसी वाकत ताबीद्रबा सिगुम सरकार असिदि याउजे ताबीद्रबा सरकार असिना सिगुमलबा ताबीद्रबा सरकार प्रजागिदबक थांगलगलिबा सिगुम वाकत गयासिबगी ताना ताना खंगना खंगना उना उना सिगुमलबा सोलबा सिंगसिदा चंगजले हारगा मयु मय थादोक पिबा अमदि रिलीफ कैम्प दा पीगदबा थुंगाकपसिंग दा पीगदबा दुगुमबा पोलम कयामसु मांगन बिबा पोलम कयामसु पुदना चपीगी भाइबसे यामना चौखतबा यामना दुगुमबा टेररिस्ट की थौंगनि हाइना हाइजबगा लोइनाना सिगुमलबा नुक्सिरबा अंगांग मीदोय तरुक हातकिबा असिगिदमक्ता कुंद्राफम केंद्र डेवलपमेंट कमिटी अमदि कुंद्राफम केंद्र की मैरा पाइबी पुनमक्की मबु छिनजरे हारगा अमुका नमसु अपील तौजरी लोइना लोइनाना हौजी हौजीमक अखोइगी ऑनरेबल एमएलए बो फम थादोक उ हाइबा अखोइ सुंसोय सोइना थादोक चगनी मरमदि हौजी पालिबा लेंगा सिगी अदुगुमलबो ऑनरेबल चीफ मिनिस्टर फम थादोक फमी गुप्ता अखोइ साइकेल अमा कांगना अखोइगी ऑनरेबल एमएलए सु अखोइ फम थादोक चगनी हौजी की ओइनादि फम थादोकपगी मतम अखोइ सुंलै लेतेदे अखोइ मरमदुना हाइरिबा हुजिकी पालिबा लेंगा कचिना अथुबा मतमदा हाइरिबा अपसासे लौथोकनबा होनबियु लोइनाना हाइरिबा सोलुशन से पुरंगनबा होनबियु हाइना पुनमकी मफम निसिगी